Hostel da leiba mahiroi tamthina phuba oza Sekmai Police na ngasi Hatkhre. Tha asigi kunma thoida Sekmai Police Station gi manung sanna Kangla Tombi da leiba Chilchil Asian Mission School ge hostel da leiba mahiroi amabu yamna tamthiba mawongda saifam leina phuba gi thabak sathaki haiba school asigi oza ama ngasi Sekmai Police na phagat le haire. Police tagi phangba pawgi matung inade Mission School asigi boarding da leiba mahiroi ahumbo school asigi oza amana warak watem bagi thabak sathavada mahiroi ama ka hena saifam naina phukhi soklaba mahiroi asina mangonda oza aduna tamthina phukhiba thogdok sing imung manunggi mama mapada tamkhe loinana saifam naina phukhiba haksangi asokpa Facebook ta thagatuna miyamda khangan bagi thabak sathaki haire paw asina hai masi matungda soklaba angang aduge imungi miyoi singna Sekmai Police ta wakat cherol ama pisilakpadage ngasi mahiroi phuki haiba oza adu fagat lei mahaki mathakta case amasu register tawre haire amaromda Mission School asige boarding da leiba mahiroi amabu saifam naina tamthina phuki ba adugi matangda ngasi Protection of Child Right Committee gi maruoiba miyoi sing school asida laktuna oza singda matung manaw asigumba mahiroi ta tamthina phubugi thabak ase tawdanaba awareness pibagi thabak su Hatkhre haire yamna toina ot Neibagidamak Machanupi na Mapabu Pithaklaga Tumlingeida mai Tharaga Hatkhre tangna thokpa thokdok amada Kolkata gi Park Circus manakta Christopher Rota leibe nupi amana mahaki apokpa mapabu numidangi chak saramdaida yumgi mapanda puthoklaga Pithaklaba matung mai thaduna Hatkhre sahi kunganithoi surabi nupi macha asina haukiba nongmaijing numit ke numidangda restaurant amada puraklaba matung mapabu Pithakhe haina pawgi lekhun asina phongdokle sahi yangkai taruk suraba mapa asiga Machanupi asiga Hugli turelge torbanda bench amada phaminaraba matung ngauduna tumkhibagi khudong chaba lauraga kerosene haijillaba matung maina mapabu chakhankhe Police na wahong pahong tawbada nupi macha asina phongdorokpagi matung inna mahakna angang oiringaida mama laikhidraba matung mapa asina mahakpu toina ot neibaga loinana masa phauba sokna ot neiba horakhi haire adubu mahakna luhongkhraba matung dade amuk lepkhe adubu mahakna nupa mayumda matam khara lairamlaga mapamda halakhe mapamda halaklaba matung hanage ot neiba adu amuk hanna makha satharakpadage mahak masana thabak asi pangthokibani haina masana yazakhe nupi asi mahaki makhurana FIR ama loss tawraklaba matung police na phagatkibani haire Kuki tribe ki demand lengak na khanabiyo lengak na thawai bidrabade lakliba March kungatare total shutdown tawragani haina KSO na laukthokre kumza 2018 ge October 18 da State Cabinet na Kuki Purupu muthanaba honaba haibase Kuki Student Organization KSO na pende haina Student Organization asigi General Headquarter ge President Tapunthang Lufeng na ngase Kuki inda pangthokpa pawmi singa unabagi thoram amada phongdokre ngasi pangthokiba pawgi mifam aduda district kayadagi lakpa KSO gi thomi kayasu saruk yakhe President Pakuthang Lufeng na makatana pawmi singda phongdokibada Kuki Tribe khudingmak Schedule Caste Schedule Tribe Others Amendment Act 2002 ge ngakna chatpiyo Kuki Tribe ki oiba demand asida Manipur lengakna khanabiyo wafam asi lengakna thawaidrabade Kuki taba mafam pumnamakta chatliba tha asigi kungataruk amasung kungatareta total shutdown tawragani haikhe amzu amade EGM anina Manipur State Sumang Lila Council ge thabak thoram khudingmak khudaktagi boycott tawnaba warep lawkhre Manipur State Sumang Lila Council na local cable TV sing haibade ISTV network Impact TV amade Tom TV da hojik sathariba Sumang Lila Festival ase kapke hairubada lupa lising yangkai pira uhaina demand tawrakpabu amzu amade EGM anina yaningdaba phongdoktuna council asigi thabak thoram khudingmak khudaktagi boycott tawnaba warep lawkhre Manipur Press Club ta phamkiba mifam amana lamdam asigi amasung Sumang Lila yauna arts and culture saukhanaba amasung yokhatnaba hotnabada local media amasung local cable TV singna lawrakliba thogdangbu nathairaga paisa kharagidamak miyoi kharada
exclusive right pina honaba manba khongthang ase amju amadi EGM ge hana laukiba warep ki mayuktani haina lawe masak khangdaba khulai paiba singna Chandel district ke border da leiba AR camp ta nongmai kapsinduna amadi bom pokhai handuna attack tawkhre haukiba nongmaijing numit ke numidang pung 12 makhairom tabada masak khangdaba khulai paiba lalhobani chingnaba singna Chandel district ke Myanmar border manakta leiba Tharaga humdoi suba Assam Rifles ke F company camp da nongmai kapsinduna amadi bom pokhai handuna attack tawkhre thogdoksida press na phangba pawda thogdok thokiba mafam adu Chandel district headquarter dagi Myanmar om da kilometer chamarom chatlaga All Somtal da leiba Assam Rifles ki camp da sathakibane afaba makal ki khulai matik chana paiba lalauba sing aduna khanghaudana nongmai round kaya kapsin batanatana bom langsilaga pokhai handuna attack adu sathakibada Assam Rifles ki maikei dagisu handuna nakal animakta minute khara khut thokna ki hairi thogdok tu da nakal anigi marakta asok apan asi ana yaubagi pawdi phangbe khut thokna kiba matamduda manak nakpada leiba khunja sing mayum thadok-tuna saphagadaba mafam sing da senakhi matungda Assam Rifles ke ahenba forcing thomjinduna thi humbagi thabak sathakhi hairi Madhya Pradesh ta otoga bus ka thengaina bada nupi Tharaga ni thoi yauna tara humdoi sire Myanmar military coup gi mayokta satharakhiba protesta sikhiba mi gi masing yamdrabada chaniga yankhai yaukhre pau seda minister gi photo haplaga ising phangadaba natte comprehensive plan ama mathau tai o joy satin nama longthoklaga nakalda prime minister amade chief minister gi photo haplaga pau seda phongba khaktana miyam ising pithakpa ngamloi ising kannaba amade miyam da ising phanghange hairabade comprehensive plan ama mathau tai haina Manipur Pradesh Congress Committee gi wangang loisu oiriba senior politician Okram Joina paumising da phongdokre Manipur gi district amagi lainunggi isingda fluoride district ani gi dana arsenic yawe CJWB Central Ground Water Board na piba ground water quality data gi matung inna Manipur gi district amagi lainunggi ising fluoride yawe aduga district ani gi lainunggi isingna arsenic yawi haina phongdokre Myanmar da namduna government paisinba amasung madu yaningdaba phongdokpa miyam namthanaba hingsagi thabak sathabani haiba official taramathoi gi mathakta athingba mayam thamnaba European Union na thorang tawre haina European Union gi foreign policy chief Joseph Borrell na ningthokaba numita phongdokre tongan ba foreign satellite kuntraga nipan puduna ngasi Russia ge Soyuz rocket na sundrangda maipak na thagatkre tongan ba laibak Tharaga nipan ge satellite kuntraga nipan puduna atiyada paikhatkiba Soyuz rocket adu Kazakhstan da leiba Baikonur Cosmodrome dagi ngasi paikhatkibane Taiwan gi armed force na makhoi gi atiyada Chinese aircraft paisilakpa khangnabagidamak akanba thorang tawduna nungti numit khudungi mathau yamna chelli haina handakta Beijing na karemnaba claim ama tawringai cherakta ngasi Taiwan gi fighter jet ani nongthakta thengainabadagi pokhaiduna leimaida tarakhre haire Taiwan gi air force ase ningthina training phangba amasung ayambana United States na saba masak sing sizinarabasu China na Taiwan bu yamna kanna hanthaba midyenga loina na ngaihak leitana karemnaribane COVID na sathina sohalaba singbu Oxford AstraZeneca na mayoknaba ngamme Europe amasung kha America leibak anida paksana sathakhiba changyeng amada Oxford AstraZeneca vaccine na symptomatic COVID-19 thingbada chada humudra mapan gi chang mai pakpa ngammi amade sathiraba laichat adu thingba amasung hospitalization tawbada chada chama effective oi haina biotech farm aduna ngasi phongdorokle Messi gi matengna Barcelona chauna mai pakre Milan ge Ibrahim Motsipna Serie A da puwari semkhre Spain ge football league tournament La Liga ge sanakiba kungani pansuba round ge match da Barcelona ge Lionel Messi na sankiba goal ani ge matengna Real Sociedad pu goal taruk amada maithiba piduna table gi ani suba maphamda haigat hankhre Serie A ge league match amada AC Milan ge Zlatan Ibrahimovic na Fiorentina gi mayokta goal ama chanduna sahi khwaidagi lidaba sanaroi ama oina
सीजन असिदा गोल Tharaga मंगा चनबा ngamduna puwari semkhre Cristiano Ronaldo na Serie A gi Player of the Year award phangkhre Juventus ki forward Cristiano Ronaldo bu Gran Gala del Calcion da irai numita pangthokiba thauramda kumza 2019-20 season ki Serie A gi Player of the Year award kursin nakhre